Manipur optional की मैकेनिकी aranba census sumthoktra delimitation pangthukloi singnabi genu gobidas kunthawjam BJP ki president Sardana CLO delimitation की matana BJP MLA singyawba mipam pangthokri Manipur की ओइना खुमजा इंग लिसिंग अनिगा अमगी सेंसस रिपोर्ट लेरिबा अरानबा सिंग असि सुमथोक्तना डेलिमिटेशन की थबक पैखतलोय मणिपुर मिया मिपाइबी गनु हाइना MLA गोबिदास कोंथौजमना फोंदोखरि नीति आपासु तेक्तलेबा थंबाल संगलेना BJP मणिपुर प्रदेश की प्रेसिडेंट अधिकारी मिम सरदाना प्रिसाइड तौदुना डेलिमिटेशन की मताना BJP MLA सिंग सरग्यादुना ngasi मिफम अमा पांगतोखरि मिफम बांगथोक्लबा मतुंग पाउमिसिंगना हांगबो हंगामदा BJP MLA गोबिदास कोंथौजमना मथकी वाफम असि फोंदोखिबनि सुप्रीम कोर्ट ना पीखिबा डायरेक्टिव अमदा अरुणाचल प्रदेश नागालैंड अमसु मणिपुर याउना अवांग नोंपोकी स्टेट खरगी डेलिमिटेशन की थबक था अहुंगी मनुंगदा पांगथोक्नबा सेंटर लेंगाक्ता खंगनख्रबा मतुंग लमदम असिगी सिविल सोसाइटी Organization singi maikedi ki kumza English singaniga amagi census ta aranba kya leibana delimitation ki mangoina aranba si hana sumthona bamadi Manipur NRC mapungpha na hana satna handuna asingmo citizen hana mas khangtukna ba taksinduna laklibani Manipur miyam gi pukning da leiriba mi paiba singa siga mari leidana paumi singna hangbo wangi pakhumda MLA Govidas konthaujuman makha taraduna Manipur miyam gi singnariba wafam singa si BJP na su haksina lawi maram sina kumza English singaniga amagi aranba census asi sumthoktana amadi NRC mapungpha na sana handringaida Manipur delimitation ki thaba hekta pekhalakloi awang nungpo ki atai state kharagi oina delimitation thabak pangtokrabasu Manipur gi oina leiribi irang sina su delimitation ki thabak taha na lokhalakloi habiki thajabasu mangna thamki BJP MLA T Robindro na su paumising na hangbo hangi pakhum piriduna aranba census report yumpham oiraka delimitation ki thabak pangthokpada lamdam asigi yellow missing da achauba saphu ma pirakadaba lebina kumza English singaniga amagi aranba census asi hana sumthoktana Manipur delimitation ki thabak pangthoklakloi haibigi thajaba thamki BJP Manipur Pradesh ki President Sadana preside tawduna ngasi nungthil thambal sangnena pangthokiba BJP MLA singweba miphamadura kumza English singaniga amagi aranba census sumthoknaba Manipur NRC mapungphana satna hanana warep singlaw boloinana hairiba thabak singasi pangthoklaba matung Manipur delimitation gi thabak paikhanabagi matana kumna khana khiari ngasigi miphamadura BJP MLA tarago humdoina sarugaki MLA singadudi thongam bisorjit Yumnam Kemsan, Govidas Konthaujam, Lauremam Rameswar, Karam Syam, Paunam Brojen, Kongkham Ravindro, KS Ibomsa, Dr. Yumnam Radhesham, Tongbram Ravindro Amadi, ZDU gi MLA Thangjam Arun Kumar ne su paus ta makhatana phungdorakli amaramdana Manipur president rule thamjinba democracy bu khongauna bani Naga Taba mapham singna border fencing tawbu yaroi Awangbow Newmai Popular government same yabigi MLA masing laina Manipura president rule thamjinba democracy bu khungauna bani miyam gi apamigi mayuktani haine NPF ki president MLA Awangbow Newmai phongdokre loinana traditional boundary khangdoktringai Naga Taba mapham singda border fencing tawbi yaro haina thamaki wafam asi Nagaland base tawba NLTV ga akhanna unaba amada hanagi minister Awangbow Newmai phongdokhibani Naga People's Front's NPF की president सुओरी बहाना की minister Awangbow Newmai है article 356 की मखार मणिपुरा president rule थमजलकपा सिमा अकन ममोंग गेनिंगी मणिपुर की ओइने हौजी popular government सेम याबी की MLA मसिंग सुना लेजरी अमसुम democracy सत्पा लेबा अमदा असिगुम्बा थवोंग सथबा सिमा लेबक थीबनी मियाम की अपाम की मयोक्ता president rule थमजलकपा सिमा democracy की मयोक्तनी President rule thamjilakpa asina maram oiraga miyamna maning tamna elected members singda wakachabagi hak adu matpiri Manipura suspended animation thamjinba asima Manipur miyam gi kholaw suspension thamjinba ga makhaknai ki mangna hai February mapanda N Parents Minister phamdigi resign tokraba matung February tarago humdoidigi official oina Manipura president rule thamjilakibani adubu NPF ki oina di president rule gi mayokta lei loinana NPF central office na su president rule thamjilakpa gi mayokta yaningdabi gi warep lawba laikre Manipura president rule kayam sangna thamkigada gi haiba sabsana khamangandri adumaina makhatana sangthana thamgi hairabadi parliament putoku sangi adubu hauju phawi oina di putokpa gi mami ubudri heki amaromda
Awangbow Newmainu Makhatana Hai, Haukiba Sahi Aniromis Sterisi the Oikiba Pibam Gahausi Oriba Pibam Yanavada Manipur Yamna Fakali. Normal Sida Lakle Habiari. Mite Emedi Koki any Mark to talk about crisis Asina Maramuraga, Sterisi the Laminari Bakanglu Prokudimakta indirect Natragana directly setting only. Irang asi horok matam singi district maru wen Champur Sandel Tenopal Kangpok Piamadi Tampaki district sing the sound setting panki hariduna hausiti Manipur gi phibam ayamba control to ngamli hariduna Irang asi mapung phana lusin bada lainga kaktana ngamloi furup animaki miyamna thulaktuna wari sana basangi amana amabu ngakna duna ing tapagi lambi da punna phamina duna wari sana ba mathok taiki FMR Lakfokibiki Matana Paladuna Mountain High, FMR Lakfokibiki Mayokta, NPF Nalay, Loinana, traditional boundary Kangdokana Naga Taba mapham the border fencing to Yaroi, NPF unity border fencing in Mayokta Lebliaki, Amaramdana, Manipura PM Kisan scheme the aranba sing Toubagi report phangle center, Manipura PM Kisan scheme Gitabak Thorum the aranba Toubagi report phangle center and Lok Sabha Photocree. Ngasi Lok Sabha Puthokiba audit report Manipura PM Kisan scheme gi thabak ta aranma tawbagi wapam phongdokhiba loidana masigi matan state government FIR ma launch tokre haina Minister of State for Agriculture and Farmer Welfare Ramnath Thakur na phongdokdona mahna sustainable lomi singda transport occupation pump sing state amadi union territory singna lokal pam thui Manipur gi oina PM Kisan scheme gi thabak ta aranma tawbagi report Account General AG की audit report में एक सिंह पाली अमदे मसीगी मतन स्टेट लेंगांग ना FIR में नखुत्री है ना वहंग अमगी अयिबा पाकुम ना फोटोक्री लेबा असिगी लमी सिंह द लव सिंह की थबकी दमक शेल की मतिंग पीना ब थौरांग अमोइना PM किशन स्कीम कुमजा इंग्लिश सिंह नि तरागा मपन लोन्स तोकिबनी स्कीम मसीगी मखाद सही द तंक अहुम लगता लुपा लिसिंग तरुकी सेंपम लमी सिंह की बैंक अकाउंट ट्रांसफर तौरी स्कीम मसी हौदोकपदगी ngasi phawbada installment taraga mapan puna lupa crore 3.68 ki senpam center na thatokre self certification basis the state khanga level of missing the thazana ba amaga loinana scheme si ki kudong sa ba lo missing the phangan mani masida asweb aran ba lehendana ba masa masa ki aadhar sing bank account link ton ki makha tarak pada EKYC amadi aadhar based payment sing toki hairiba criteria sing asi sudaba lomi singda senthang piba lepki loinana aran ba lomi singdagi ngasi phawba lupa crore samri ga taraga taruk recover to bangam khrena su union minister Ramnath Thakur na makhatana phongdoki aduga hauskoi nadi myam paus matang se lusinjarage masum makhata ba nau babde myam puna ngai mina national sigi mekedi gi myang pham na makhatana thamjari makhata ba nau babde myam puna ngai mina si